Thawai panba jiba singna hingbada changba khwaidagi maru oiba potsak singi manungda ising asisu amani. Prithivigi apunba leimaigi sarukki chada humpudradi isingni adubu masigi manungda supntagi chada ani dasmik manga khaktamak thakpa yaba isingni. Malemgi oina honglakliba aying asagi chang asina hakthengna natraga nakoinana hiramasida safu amadi piri. Greater Imphal amadi akoibada leiriba maphamshing da leiriba miyoising hingbada darkar leiba ising asi chada marifugi mathakta kangchupta leiba Singda Dam na piri. Adubu Singda Dam gi emai hantharakpa amadi lower bed da leiba liver valve ahumgi manungda ama function touba lepkhibana ngashidi dam asi Mapung Fanna function Toubada Awaba maiyoknare. Imphal dagi kilometer 18 khaktabak nongchup lomda chatlaga leiba kangchup ki chingthakta leiriba Singda Dam multipurpose project asi English amaga chamapan humphudra mangada National Project Construction Corporation Limited na saba hoki aduga loishinbana English amaga chamapan marifudra mangada loishinki dam asi sabada punna lupa lakh lising taruk chanipan tara mari gi senfam changki dam asi gi awang bana meter humfuni aduga asang bana meter chamri ga marifudrani dam asi sakhibagi maru oiba pandamdi nongju tha gi matamda ising tungsinduna thamba amadi nongju tha loikraba tungda Imphal gi tongan tongan maphamshingda thaknaba toti ising amadi low singubagi ising pibani mari leinaba department singdagi fangba report ki matung ina dam asina canal ahum gi khuthangda hectare lising mari chamaga nifunipan gi lofomda ising piri amaromda dam asina nongmada thaknaba ising million gallon tare meeyamda piri adubu hauzik dam asida ising gi level asukki matik hantharakpa dam asigi ising sizinaduna pangthoklamba thabak thoram singda achauba apanba ama mayoknani thajaba yaba pau amagi matung ina tha kharagi mamangda dam asigi liver ama function touba lepkhibadagi Imphal gi mafam kayada ising gi awaba sing asi mayoknari bani hairi amaromda kumgi nongju su khara watpana ising gi level asi siltation level yaona hantharakpa gi achauba maram ama oi oirakliba fibam asida June July gi akanba nongju tha yoraktingeida mari lenaba department na ahenba miyeng changduna mathau touba leptuna leiriba liver asi semjil hoba tangai fade Hokiba tha kharagi mamangdagi Imphal gi mafam singda thakninga ising haibadi akoigi toti ising se tadabana maram orga akoigi praja miyam se aduki matik awaba mayoknari oiragli film asida Tom TV na ground report low nabagi damta Singda Dam da laktuna yengselubda isingi leimai isingi emai haiba tare isingi emai asi aduki matik makha da leiba siltation gi makha wai da lower bed leiba khoi thengnajare aduga loinna na akoina fangjaba report ki matuina haiba makha sida liver ahum yawe na akoi takpirei liver ahum simnungda liver amadi hujik function sungtau tawdabana leijaramba ising kharasu chithokhiba na maram orga isingi level se aduki matik hantharakpani haina akoigi mafam asida leiramba miyosing na su takpirei oiragli film asida akoigi handak sahigi oina nongju su khara latpa haiba tare nong tabagi sang su khara watpa amadi dam asigi liver ama function tawdabna maram oraga hoji isingi awaba se hena mawaba mayoknar ka drive se achoba singnabam lei thuba matamda authority da hariba yadre hariba liver se athuba matamda akoigi sindokpiba amadi repairing tawbiragadi ising asi nom gi sum hantharakhigadra haibasi achoba singnaba amadi achoba wahang amoina khoida Fauri. Video journalist Govind Ngaloidena, Paudanjariba, Sarat Anobam, Tom TV News, Singda Dam.